Assembly mifam opposition Congress MLA mangana pen da bawakat kya thangatuna law khongbodagi jarang naba thokre speaker na matam gatuna session ge thokre Nongma khaki oina ngasi fam khiba tarani thoi suba Manipur Legislative Assembly gi marirak suba session opposition Congress na House da law khongtuna jarang naba thokhalakpadagi session ning thina chathaba yadabadagi business amata paikhatana speaker 𝐔𝐏𝐑𝐒 𝐻𝐍𝐄 matam gatuna sane dai ye thokre ngasi ayuk pung Taramathoi Jabjana Assembly ki mifam hobaga speaker no obituary reference lokhatke obituary reference ta lekhidraba hana Manipur Legislative Assembly ki member oiramba 46 cycle Assembly constituency dagi karakpa 𝐔𝐏𝐑𝐒 𝐌𝐀𝐑𝐒 23 mayang Imphal East ki MLA oiramba Mainam Nilachandra 48 Mau ST ki MLA oiramba 𝐴𝐍𝐾 45 Chingai ST ki MLA oiramba 𝐴𝐍 Mingthing 1 Kundrapam SK MLA oiramba Konsam Tomba amasung Manipur Legislative Assembly ki Secretary oiramba Ningthaujam Herana lekhidabada House na awaba fongdoke awaba fongdokpagi warol House ki leader Chief Minister Nongthamam Birena piba haurakpaga opposition bench ki Congress MLA manga magna makhol hauna law khongdana jarang na ba thokhanke opposition ki MLA manga na law khonglabasu House ki leader na mahaki awaba fongdokpagi warol di adumak PK Chief Minister na kari haikibake haibadi mayek saina kanasu taba fangkhide House ki leader na mahaki awaba fongbagi wafam thamlaba matungda Business Advisory Committee ki report putoktuna committee na piriba matam asi House na yare haina move tawrakhe adubu Congress Legislature Party ki leader oiriba o ibobi amadi atai Congress MLA mari magna BAC ki warep adu yaningdi haina lawsinke o ibobi na mahak Masamak BAC ki meeting da khana khiba wafam sing yaning da badagi work out tawkhibani aduna BAC na lawi hairiba warep makhoi yaning di haike loinana House ki mifam asi rule of law leitaba mawong da chathare House ki mifam no makhak famba yabra mifam asi emergency session la natraga normal session la haiba gyan tadre haina leptana lawsilakpadagi House manung da mapungfa na charang na bathoke phiba maduda speaker saita bertana House ki mifam ahan bagyoina ayupung 13 minute mapan taba matamda pung 13 makhai fawba yethoke ayuki pung 13 makhai tabadagi amuk hana chathaba hokiba mifam adudasu makhatana opposition Congress ki 𝐌𝐀𝐑𝐒 law khongtuna House ki session chathaba yaroi hana charang na ba tholakpadagi speaker na House ki mifam matam kaktana sane dai yethoke